Matamgi Manipuri Wari channel asipu tambiriba khwaibom namakpu taramna okjari. Ngasiso amok mahausagumna poduna lagjari. Yak Laobi Afaobi ahum suba tangkak mayam punna taminarasi. Lisina haipet hawgalaga khon khara kandapna amok hairi. Ho nayanu pa masakane nap lauba yota ba haiba yaw in bayaba mathiba hawrage haiba. Ibohal majagi waduda hai adudi yadri bem matam watliko noi mami angawirane dap tawri adui matam yam watliko as ai khangde change ai di hawrani haisine leksina prap mathakta kakhatki ibohal sorsang hondo aka mama nangzidi bako angang ji ngo tawrise mala kaisu thausadana semdu chana as kashu tawru ye jase mama laubanina kem pakhaluna ihe mama laubasidani aina pakhalise mamagi leisaringai gi mangau kuthituga mala ibohal da mamet phaina yengkhalakdoda sugatna hairi nangsi ki rehelaima school de Elina ga Linda ga bench amamam da mai ansina dona phamlaga wari saduna leidi Elina na bai kainum hayura ayo kaiwano kai tawrage Edison do maga khangnaba nupi ga leijalo is kai watani ge dude leram basa yai kaino pakhangni leram de basa yai aina kamai khangdoino do ba aina haidi shum kai gino do bo nang hangnisba Elina do Linda hoi ga kuina tinarak pa oibagi kayamta koidana adum sat haidori ado bro ai ma se yam ngotei sum mai maong se uraga nungsirok padongna taw Linda ngakna Elina da yenglaga imai pema nupi se di nungsigi na chiklaga leramedana asuk thuna laina henjilamisina kamai tawrizana Elina suktok aga phagina ti hingjabi aina haise ai musmaina nongta haibra asukoi buse irang langjabagi wani nupana hangi wari nongta sampraiba bhutsidi Linda noklaga asigibu sorry maline angawi sidi pamadi pame nuksire kairo aikhoi leiri sidi ai haibi gese kem khaluna amuk pakhatlap tawna Elina na as ngai khoi noju hingja bisang sidi madam khara dingai ko pade ga haibu so tawngami ni haikini magi wakal ga ilege so khangtu kiseba as ngai khoi kainu ne madam khara dingai ko pade ga haibu so tawngami ni haikidoini magi wakal da kaile se khangtu kise ngangnari ngai seda thoi phachang silaklaga maningdagi khangtoki tawringai da ko ni na han kradi nang adum hob da bidai sayog da mai sa haido langjani he nupi Elina do thoi ubada oranbi lakpagam to hodine phatek da phaujale eba ya hongting sidi thoi na is nambire da ai butin kang dawna pikpas mangai rene langpo hode moina wari da mulingai da uhoge uhdraga Linda na amo oh uja hodre ado sanari wari sai Edison gi nadra Linda na amo network de wangraponi khangkraba thoi na amo khangdri kaino ngasi ngarang de tinarapusana tana ado kem khalunu ko Linda na ngamde so ain haibini ko haibini Elina na as noise diba anu mai harakano pakhale mai gi oiduni kanamta gi oibadi yarai adubo madam kitang di yengki saiba is yam ngame da mi singse ki buki sile aidi Elina gi wadu da Linda na khumlakpani Elina na amo wati dawrano leksina lakbram ta yengasila thoi dungak na kana no leksina ba Elina phamlambadagi phokhawgalaga hairi as newcomer do thoi de phamna adum hairi o aphawida Elina na adai gaijenu he madu pachana phawbane thoi na amo kaidobuna mai manak chatuisina maram lei tumina koklaw Linda ga thoi ga do gakte yengnaraga hawgalai asumna moi ahum wari sana lakpana leksina gi manak jawrei
Nungcthoi nupi ahomdo ubada hairei. Kaidoba laijana moi party sina. Leksia khana bahoba lakpai amale. Tallei di moi party se. Sunghai hek hainadi. Sungheng hek ingning de idi. Leksina mamaido haipet yenglaga. As taning de henang sima. Chumna lakoi ramni. Khana baga hauda hauragana bheksina mamaiduda. Ase haiduna school bag to thangaduna thare loire haibagi matagam ingit tawi. Elina Leksina gi manak te changsilaga paisa singdo piraga hairei. Se ngahan gido. Leksina gaimta haidana paisa do loksile. Elina na among makata silai. Kai mathal jarage. Leksina ngakna airo. Mane. Elina na Leksina ga pun bata singna pamai. Aduna naksina bahot nage khale. Leksina masaidu phat kam khatlaga. Irombi chahiye. Makhoi ataido chak mana nangak na hairei. Irombi yeba. Iromba nataba. Hoi. Aikhoi mami na lole aduna irombi. Dedi na lola madi iromba haigadaba. Nupani na. Nungcthoi do noklaga. Es yaye nang ne ngang basima. Elina Nungcthoi do onsilaga. Bye hoi gi ming kai kauge hairo. Leksina gi budi khangi. Nungcthoi so Elina na prank oi silakpado da ingak tinga e adubo adum kuma ame. Nungcthoi kawi kwa kai thal leini. Elina Linda hoida mo ansilaga. Bye noi so intro dawo gaino. Linda so hoi aigena Linda kawi aduga magina thoi. Elina na amo ngahan makai phajana aikhoi kongna ngangna tawdrabaso ngasidagi phajana pulasiko. Asumna makhoi wari watai saduna leiminarami. Numitudagi makhoi punba hauraki. Tentendani. Lanchen baga thoi baga marup anido class yaurubadagi masado ichok chok thai cha asaba amamam thakse haina thakminari. Lanchen mana cha do amurak anirak jinglaga wari haurai. Bye akhoi yumna saluse andak vacation tharaga. Thoi basu sat khumla ame. Yabodi yaye bye. Ado yausang mayado ina laage mathangi aduga khoi da leinaba. Lanchen banok laga. As nang yausang se kaungde ne ko. Ho adumai tawrase. Atai lairi ne vacation hek loibaga exam tawdu airamni ne. Nang de heibanina kaisu khalamai. Aide matha se sutta sapa horebo. Pass tawradi yausang kai na hop chawna thamu yamonte. Akoi palem hoina ne dress leinaba paisa siki imta pirak tawna teba. Is Wari di aiso dari kam ta padriko vacation manungda pangi khalini khange lairik parasu padraso adum hailera bani nangdi mak adum phajai hana dei sunangdi khangdida noina marol ma panghai dai aikhoi na ko sida chango haiba sungya he gyade taningdriko nang khadang nombido haura anu adu saruk de janu thakjilo ingrani ye wathi na te ne chumbu chumdro khangdreda ai kokta sinadi lairik na chaw haiba kadi leiramar lairik ayongna haiboi heitapoi tamaga thabak phangye seleite ai di aduna 12 selection baga sinpham ama paina ba honara dawni sana subani khangde u sabani khangde ama tawr dawn lanchen ba thoi bagi wahai du tanok laga che koina suro bai thoi ba so hande makha amuk tarai cheti tale pangal yam changni ande sarok sana subatam lage Sana subasai paisa am paine. Aikhoi maningi kakadu so sana subadai ni kaino. Mayunga sagatanaga tawrido. Haibu hairadi yam kanai ni hai sana subasai. U subadadi utup ama purakpada mina hurale khangdui ni kaino. Sana de thok chandi haibra kori haibra kayege adu yansin krakaloire. Yes, bye. Nangdi am khangamina. Oh, suro adu na suro ko nang. Bora kharaga sa khasira bai. Lanchen ba pocket haipe makoto homjilaga yenglaba matung janingiro bai chase kaino plate amatang di ai kauge asi hairaga canteen gi kitchen leiba adomda mamai do haipe laithoklaga hairei nene aikhoi gi sei bora plate amtaga hapiu ba canteen gi nupi duna hoi bungo pirake tanjadu da Leksina so Nungcthoi ga pona changai Lanchen ba hoigi hek nakanda leiriba ahangba table duki manakta phamlaga hairei coffee ani da logine ne Lanchen ba Leksina ubada mamaido kitang non tharaga murum soli masigi
sakak bijong laene pele he sigda thoiba lanjen mana mamai ga non tharaga leibu da hairi kedorge namai ga luk tharaga nachinga do ka bokpo iduna lanjen ba tapna mi ta kini mata gom asigi no bijini aina haiba nongma thingni haibado thoiba leksina bu masak khangladun hairi ice asidi new comer dunina masak siga pikli khopik siga pachne likhat bane se borado sasad am taselo thokar sem ta thuna chohe mana ga dongam dorige chaw se nang samta gyan tana namai ga donong khalaune mino raga kaino makhalane lanchen batapna mamai do haigal laklaga hana gomna pibam semlaga phami leksina na ganthoi ga nok nok tuna wari tawraga coffee thakli sum nok badagi phat eng thokobada lanchen bo ubado da leksina pho khawalaga baba chingsila e lanchen bo hai ki table do da makotu ngak aga masai do phur laungna tangam khatlaga yeng do na nokve tawraga hai e nanaw kai chaino ai libige thoiba machin da tapna soli ice birani he maside leksina na aima ikaw bu kawine mani marol thokti ko oh so sad nangoina hairose nanawgi mata ekhoi nanawgi chana base kai chage thoiba do onsin do na hairak pani lanchen bado khoidau do song bana phak hawgalai aduga saurapna mi se khara usena se school amata da tamina bani leksina ingak kakna mamet kuptaba makai lanchen bada yengduna lei lanchen ba masado ihai haina jade nupina manakta nakna leplaga adumna tawrupado lanchen ba amurak anirak khagdemlaga makha tarae aina haise tandro ha namai do ikai do nupa amagi mamangda changsilaga nangna tawrisi kaino ha nangje nupi ni nupi leksina do manglaga yenglambado lanchen mana khon khara kana hairakpaduda gyan khangta tarae table da makhutna dam launa suramaga hogatuna haire tai aina kai dawrage ha dawrakliba matawdu ubada nganthoiga thoibaga di tingak yengna duna lei nang nami aswamno sitrisi karigino ha bharasu bhatraso class manarini nasana khara bhabta nabadi bhavani nang lagnaba karimna bayaba nakha thaba ngangdi na tedana leksina masai du phat amu kangkhatli aduga hairi oi yam kaklakanu khangaba aina halamni na nanaw ko bi bewani lanchen baso sawning laduna is ai bu kaklakanu kaina oi nupi nang nahana kak bahok panatro nanaw kaina ga oh chichi yam karim narakanu he ngonda ngarangi ga khai bige nangdi aina ne yam china halamni khangaba nang na khalibo ai sinoi ga class manai chehi samanaramni siniba natro oi adumaina ga khalunu ko aise class 8 anirak tin da ahom lagin khangabra chehi do nasana dum bajaro leksina gi wahai da lanchen ba saurambadagi nokdingaktuna machimbal haibet phajilaga no e thoibaga nganthoi ga de makol thokna punna nokthora e leksina nganthoi da mamet phaini yenge nganthoi nokamba do chaplepi leksina masai ga do bok phat kam khatli sawning bana masadu mai haure lanchen ba thoiba do ansilaga bhai chalasi lao hai oi bhai asumna makoini jamborangi paisa do piram laga thorak duna nok duna chatpa hawi lanchen bana bhai vacation so tha do koira mar ai vacation ga thagraga sigum drisya myam sei uma phangare ko nungbu nungai haima loidringaida tungdagi lanchen bagi khodang do ta pharai lanchen ba ingak ngakna paninglom do onthorak duna yengai leksina sofat laun haijile I love you lanchen ba ngakna what nonsense leksina masai du fat kam khatli I really like you nganthoi do leksina na prap chat khibadu da tungde inarakani maso wadu tabada chap yungna lepaga ngakna yengduna lei thoi baso adu mangai mameto makutuna noi thoklaga amuk jinglai lanchen ba sauna leksina gi makuto phat kan tharaga maning mamang haiphet yenglaga leksina gi mangak panakta magi mangak do khara naklap changsilakaga tablapna maya chiksilaga hairi nang se nupi ni nupi
Nupi ama oiradi khara lemba tamo. Nupi oina leyo. Bye, chasila. Thoi baso ingak kakna lanchin bagi matung inaki. Nganthoi su prep changsilak laga leksina da makhutuna pop launa tharaga. Kaino, nang haida ba? Aseng bayni. Ay mayam pame. Sum pame nganthoi. Leksina do mi lei ga yingda kai tani taroi ga khangda kai lanchin bana chatkiba mai kai rom du da tana ba haiduna khanglaw amuk loksilai. Oi, ai nang nungsiko. Nasana yada so aina namdana pharaga lawdene. Nganthoi du mi koyeng yenglaga pakhatna hairi. As, Lexia, kaino nang tawrisibo. Mi na taraga kainom khalani mi nang ba. Lexina phingna phat hairi. Kaino, nungsibu nungsi haibani. Pami bu pami haibani kaino. Phara lawni bo pharaga lawni haiba. Asengki ne. Masi nupa say aina ne pharaga lawdeni. Asiboba phaba ngamdadi ai Lexina natridana. Masanga do mo phat kam khatli. Ai kana no khangri. Ngasi bokda aina khanki ba mata lemna tokte. Ai se Lexina ni Lexina. Lexina thokjo. Masanga do phat amu kam khali. Asumna break matam to loiradona makha class tawrami. Nungsa ka hena saba weather change na maram oiraga vacation do ngangkhatna hayengdagi oina tharani loibaga exam tawgani haina notice to ame. Mahay harang basu yangne. Suti tharani khanbada khara amadi nungaina de. Khara tapna adum tharadi phadawni haina basu yawi. Asumna class loiraga gate lomda thoibaga lanchen baga do mayum tamna lakmine. Lanchen ba hawjik phawba khaluraga masadu saw bahandri. Bye, ai yam kaida. Madoi nupi do phara lawni kaina nupi mana. As, kibu kisileda. No yam phal nupi singsi. As, kem khalu nai. Nupi na bo phani kaina ga kashunga moiko. Hoi, ma bodi phara ga lawki baso ngamba bodi yari na lady. Hoi da, hangra babu kaidawi yege. Masak haire sathi na napi. Inak haira tamma dam kholi. Kaino jam phai haiba. Thoiba bagi oina tawsilai. Lanchen madi thoibagi wadu da. As, bye. Inang khunba laira bado loi toktho. Mai khokak do. Ayam haina deba. Thoiba noki phagi adum tawrai. Haina da bo oiramoida. Ki bo oiramnida. As, nang juba. Kaidaw ki doino bai. Manu pini. Aina no pa. Pure no pa ni kaino. Hoida phagi tawganida. Ado mai do aseng bagi oina tongdong hai bo oiram do male. Thoidokna kakpa khotpa natabida. Kangwiri he nangna dok lawna ne khoning jineng thinjilagani. Khoning thangkalaga thoibadaga utsilai. Kijai ko jari yare ma do. Aikoi da chicken chow jinga sidi. Nayumda hayengde hala donina. Simdangdi chabiyo ne pure no pa. Makhot lona danaga phagi ga tawsilai. Masidi ba lao yong. Elina ga mamanabi kaiga gate lomda thorokdona Elina makongdo gam thanglaga chatuna pakhatna hairai. Bhai, sasat amta lao minoi bo. Ai wa amta hai hoge haba. Linda suthuna inarakdona hairai. Nang ni he masidi khatkrapone. Tapna chalomda khodiga mok thizilak-sine. Elina Lindan hairiga do tade adom magi chatpham thokwa chat pa kai bu tawraga hathu Edison butana rakli. Edison agate khara chathoklaga leptuna Lexina bu ngairi. Elina Edison ubada prep changsilai. Sor thabet honduna hairai. Chatladura. Edison na ngahak legini kaidawre kana jelaide. Kaino ne aikoi thabak athoba malaiba. Pritam su yausilagduna lakna boy kai boy hairai. Kayam luba thabak no ne det koi jalo maliko noi ma ongse. As kai de det no dabai. Ado edia nang number am tapirakera. Edison wakhalda kariki oija no haina khalli. Amukso marup ama oina icham na hairakpa oiramgani khandona. Oi pirake. Elina bag tu sachin hangdoklaga notebook lokthokna ba hotna na hairai. Ngai ko isingi ko. Asi haiduna pen amaga lokthораklaga inaba haiduna ngairaga lei. Edison so number do hairai. Loiraga Elina na
ꯑꯩ ꯍꯣꯔꯦꯟ WhatsAppꯇ ꯇꯦꯛꯁ ꯇꯧꯔꯛꯀꯦꯀꯣ ꯆꯠꯂꯨꯈꯤꯒꯦ ꯕꯥꯏ SFN Happy Summer Vacation Edisonꯁꯨ ꯈꯨꯝꯃꯛꯏ ꯍꯣꯏ ꯆꯠꯂꯣꯀꯣ ꯑꯦꯂꯤꯅꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯏꯔꯤꯕ ꯅꯝꯕꯔꯗꯨ ꯌꯦꯡꯗꯨꯅ ꯂꯤꯟꯗꯥꯒ ꯂꯣꯏꯅꯅ ꯒꯦꯔꯦꯖꯇꯒꯤ ꯒꯥꯔꯤ ꯑꯃꯨꯛ ꯏꯟꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯑꯅꯤꯗꯨ ꯁꯣꯝꯗ ꯂꯦꯛꯁꯤꯅꯥꯁꯨ ꯉꯥꯟꯊꯣꯏꯒ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯏ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯃꯥ ꯅꯝꯗꯅ ꯁꯣꯏꯗꯅ ꯂꯧꯅꯤ ꯐꯥꯔꯒꯣꯏꯁꯨ ꯁꯤꯌꯣꯔ ꯑꯩ ꯃꯥ ꯂꯧꯗꯅꯗꯤ ꯇꯣꯛꯑꯣꯏ ꯉꯥꯟꯊꯣꯏꯅ ꯑꯁ ꯂꯦꯛꯁꯤꯌꯥ ꯑꯝꯇꯞꯊꯒꯣꯕ ꯃꯥ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯤ ꯈꯔ ꯈꯜꯂꯨꯕ ꯂꯦꯛꯁꯤꯅꯥꯗꯣ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯁꯤꯗ ꯀꯩꯃꯨꯛ ꯈꯟꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯄꯥꯝꯃꯗꯤ ꯄꯥꯝꯃꯦ ꯅꯨꯄꯥꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯐꯥꯕꯗꯤ ꯌꯥꯔꯒ ꯅꯨꯄꯤꯅ ꯐꯥꯕꯗꯤ ꯀꯩꯗꯧꯕ ꯌꯥꯔꯣꯏ ꯃꯁꯤꯅꯤ ꯅꯨꯄꯤ ꯅꯨꯄꯥ ꯗ꯭ꯔꯥꯏꯛ ꯃꯥꯟꯅꯕ ꯍꯥꯏꯁꯦ ꯑꯄꯥꯝ ꯇꯧꯒꯗꯕꯅꯦ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯁꯨꯝ ꯁꯣꯊꯒꯗꯕ ꯅꯠꯇꯦ ngasi Manipurda nupi nupa right manare hairaga lefty adu manadrise as waga ngangdom ga leite awoiba tawro nang thokpa ma nangna pamido adum tawro aidi phagi ga malubane adugadi nangi sidi tasina chana na hekta serious ta sile tawdadi kaino ai apamba tawdana nangi apamba taw haira nganthoi suktok laga as nang sidiba asum lakpana Edison gi manak hek yorobaga Edison na kauri Lexina amta ngai khoba Lexina fat ing thorai masaido fat amukam khatle machinda kanano sinama I namaroma kari kansida amuk makha tarai kaina ha ini ikabane Pritam pakhatna Edison gi makhutu pairaga as bai chala silaoba khonda se kaya yaw haude masigi nupise aide nupise iki taki ko Edison gi nakong mayada murum sonjin mani Pritamna Lexina na kaino haidu ro sasar hayu ai matam leite adai da noi adi suru maru tongna leirido kaigina ha sasa hairo Edison na as haida wata le asengba kokak sidi Lexina gi mataudu da ne nganthoidi pakhat pa haurai Lexina haiphet taraduna changsilaklaga kariba hozikida ha kariba hozikida Edison su pakhatna kai sunate haidai chalo kona hairage Lexina makhut namado makhwangda metlaga pairap yenglaga hairai kem hairoi banoi anina prom tongnaraga engonda khaidige tawrineba natra khaibiga tawraga matamang halineba nang adidi nang sikangbra niya masitradi nang asi hairaga khanghaude phak launa mamaida khupakna thazilai Edison masado maning haiphet hale mamaidu naraduna makhut nanaduna luktharaga le khangbra ha aingonda ositradi adu ngakdane masaidu amo fur kam khatli chesilaw nganthoi dedi lobala ane asi hairaga gab mang thaduna chatkre nganthoi pakhat kum kaigom matung inaki Pritam Edison lukthaduna leibaduda tapna masu lukthaduna hangi na brabai khanghaude Edison amo Pritam da khupakna tharai nungai bra Pritam mamaidu nalaga as nai he ninai zidi adoni kabi makok chakpa mayam jina thot labinu jagi makhut ni gaina ka sei tharisi moi mapa muk thole chairong na kalakpa dong na hikna radana